ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯁꯦꯝꯕꯤꯕ ꯏꯉꯝ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯃꯄꯨꯏꯕꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯋꯥꯡꯕꯗ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯇꯪ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯄꯣꯛꯈꯤꯕꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯇꯪ ꯁꯛꯆꯒꯦ ꯏꯁꯩꯁꯦ ꯁꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯄꯁꯥꯜ ꯅꯝꯕꯔ 150ꯒꯤ ꯑꯔꯣꯏꯕ ꯚꯔꯁꯅ ꯍꯥꯏꯕꯁꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯜꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ 이모 प्रभु부 타겟선을 하였더라. 에코 이쇼고 타겟했어. 할렐루야. 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 Meski siwa haisna Manipur di Sukri Sekali Bapa Kuis